Paudam yang tabiribasingbu ahanmaktada binitana taram noksabagloyana kurumjari. Hojik paudam asigi maroyo pau pijari. Lanjennarakpa kwakta sericulture fabricated house da leiba mioy ama Thouri yanuna Siramle thodo asi lengakna lumna lofam thoi haina AICC gi Manipur Insas Giri Sodankarna phongdorakle. Numit marini suthagadaba mushroom thabagi training hodokre. The Employment Diesel Auto E-Auto Tata Magic Association Itara Mari Shuba Foundation Day Pangthokre. Loyana Ratha Yatra Singbagi Thorong Ngasidagi Orisha gi Purida Hokre. Mapungayo Paulo Birase. Manipur Thole Beirang Asida Lanjennarakpa Kokta Sericulture Farm the Laiba Pre-fabricated House number PFB20 the Laiba Angom Prem Kumar Sahi Kuntra Taruk Apokpa Laikidraba Kula Maite Churachampur Tuibong Forest Gate AP Dagi Housigna Kokta Sericulture Fabricated House room number PFB20 the Laiba Mio Amangarang Numidang Masagi Kada Thouri Yallaga Siduna Siramle Hairi Ngarang Numidang Pumapa Minitara Rom Tabada Kangnarakpani Hairi Magi Nupi Sahi Tara Mathogi Masa Nupa Ama Amadi Sahi Nipan Longi Masa Nupi Ama Hundok Lami Karigi Karamna Siramle Bano Haibak Kangbangamdri Ngasi ayu pung tara rom tabada Phogoksa Police Station gi timama latuna siba haksang postmortem gi dama rims gi mokta pukre hairi Laikhidraba Prem Kumar gi loina bi Premitana phongdokhibada mahak numit mari na rongi mamangdagi mapamda masa nupa khuttek tuna leiba layengbagi leirakpani mangondasu phone toroktuna pau phaunaki Supam Nompam Laraktabana, Sel talked about Tabak Subasalaga Kusuman Matik Chana Pangdabana, Topong Kangdre, Maza Ani, me, Oinaba Semba Ngangadi Tazadre, Hiram Ki Hairi. So we have the problem with Mamma Tonkuti Montai, I saw you see a manga with Ridana. Tabasuga, going to sell the Tiba Pangdi. Suba talaga sa mina kusuma na matigsan bibili wawa ni Hele. Laikhidrabagi yumthang na bama na phongdokibada Prem Kumar yu khara thakpagi hainabi leiba miyoi ni ngarang numidang sak thongnaba sing khara pusilaga sangki mamanaba khara laklaga Prem Kumar kobada tade haiduna thongnauda yengki Thongnauda Padapi Khandabana Prem Kumar Magi Kada Thouri Yanduna Leiba du Teknarakibani Mahana Makata Kibada IDP Singna Supam Nompang Kangdaba Kangau Nabasi Lengakna Hingnaba Lambi Amamam Sinbiragadi Pagani Haiki Ngasi Relief Camp Laibra Inmet Amana Suicide Pauba Torok Libasi Lengakna Lumna Lopam Toi Lady Balenga si Pel Oire Habasi Todos na Mayek Sing attack le Haina AICC Manipur Insas Giri Sodankarna Pendaba Pondorakli Wapamasi ngasi Churachampur dagi Lanjennarakpa Koktagi Sericulture Fabricated House Relief Camp Lerakliba Angom Prem Kumar Sahi Kuntra Taruk Thouri yanuna Siramle thodo aduga marile na ngasi AICC Manipur Insas Giri Sodankar amadi MPCC Working President Kaising Victor na Lucingba Tim Amana Satpagaloyana Imung Manungda Angamba Sampam Tiangbang Laduna Mahakna Phongdokibani Mahakna Hai Imung Manungna Makoy awabasing phongdolakpadagi khangle madudi imung asida anaba kaya yawbana layengnaba honabada sel laitabana awaba kaya ama mayoknare khunggangi mafa ama oibana sel thokpa thabak ama tongnaba honabada awaba ama mayoknaba maram oiraba wakhal laitadabana suicide tohonbagi maram ama oheli masi lenga na yamna hakchina lawduna makhata ba laibak thiba thodosing thoktananaba lenga ki official sing thaduna inmate sing oiba sel thoknaba thabak paikhatpa tangai phade Thogliba Laibak Tiba Togdok Asina Lenga Asigi Mit Mai Pangba Ma Oiduna Thoglibe Suasi Loisinduna Awaba Sing Ko Nabahona Pamtoi Relief Camp Sahi Ama Hena Lerak Pahibasi Matam Sang Krabamani Makoida Chanaba Karapi Chanaba Karapi Ragat Tambana Isuasi Loisinbangam Loi Makoibu Sagot Piduna Sentok Lambiama Sembiba Yamna Tangai Fade Amadi Isuasi Permanent Oina Loisinba Matautai Relief Camp Singda Angang Singyoiba support medical amadi financial support pianaba lenga ki official tharakduna thabak paikhat haudrabadi asigumba laibak thiba thodok sing tholakloi hainingai leite phongdokhi
ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯨꯡꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯀꯣꯛꯇꯥ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯑꯉꯣꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯌꯥꯎꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ AICCꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯒꯤꯔꯤ ꯁꯣꯗꯥꯡꯀꯔ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯛꯇꯔ ꯀꯩꯁꯤꯡꯅ ꯂꯨꯆꯤꯡꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯇꯤꯝ ꯑꯃꯅ ꯀꯣꯛꯇꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ Manipur, how to restore the peace. And our Prime Minister is not finding any time to visit the Manipur. Hope this issue will be an eye-opener, and coincident is that Rahulji is visiting to these camps tomorrow all over Manipur wherever possible. So I hope our Chief Minister will update Prime Minister and let this be, his sacrifice will not go in waste, and it can be the change can happen for better in Manipur. Relief camp ta laiba miyo ema masa mathanta sijaba habasi karigumba nungaitaba amadi soiduna leiramgani masigi teksak Manipur lengana pugadabani haina imagi mairagi convener Thoksom Sujatana phongdokre ngasi Manipur Press Club ki Thangjing Hall da pangthokiba paugi mefamada wafam asi phongdoladuna Sujatana hai miyo amana masagi yum thadokuna topa mafamada leiba habasi kaidongaida nungaifam thokte adumoinamak Manipur da tholiba irang asna maram oiduna miyo kayana relief camp ta sangjafam loduna wana leiriba si athuba matamda Manipur lengana irang asigi waroishin ama puraknaba honadriba karigino relief camp ta leiba miyo amana masa mathanta sijaba habasi karigumba mahaki pendaba amadi leiramgani masi punumaki teksak Manipur lengana pufam thoi amadi Manipur da tholiba lana sigi waroishin ama puraknaba honabada Manipur gi MLA minister sing opposition amadi ruling khaktana amato oina thengnaminasi haiduna makhoi gi leifam quarter amadi yum singda chatuna lakhi adubo MLA kaya amadi Delhi da laiki haiduna thengnarakta kaya amasu yauki loyana Manipur gi miyam gi damak khanduna thorak pa miyoi singi damak ima singna khongpham setna lepkani hainasu phongdokhi sida alana ayonda attack to ba amato ba ken khambi ganu ai ba siga ga so ai cha ba tholokane ba mama gi di mama di apa ba fatta ba loy magi mama ne ba fatta bu dum apa ba chuntok si haidana konar pa mama ngata ne ba aduna achum ba to biro week ama pizari honorable cm da su thuna ko bini gara ngara ima sing da pirak ba appoint kano do commitment do madu pangthok pa ngambiu aduga Delhi da chaliba legi ba na ba datan atopa le akoi di sida lai raga lot ani khan bodo Delhi yor kani sim su paw kon asi hairaga ngasi gi press resolution Lok Sabha ki opposition leader amasung Congress party ki leader Rahul Gandhi lakliba July 9 da nongmagi Manipur khongchata Jiribam Churachandpur Moirang amadi Imphal na singbada lairiba relief camp sing yengsinba lakadori Rahul Gandhi ki Manipur khongsak ka mari lena ngarang numidang Imphal ki Congress Bhavan da pangthokpa paugi mifama da CLP leader Okram Ibobina hai Modi lengana irang asigi matangda Manipur miyangi dama asumba wayel wakhaidri Rahul Gandhi na opposition leader ama oina khalaba matung ihan hanba oina Manipur da lagtuna yum kai mai thadokhraba relief camp ta leiriba awaba taraba miyango unanabagi phirep asi lobani phongdokhi MPCC President K Megasandrana Manipur da lakadariba Rahul Gandhi khongsak ki matangda sugaina paudongki loinana AICC Manipur Incharge Giri Sodangkarna su hauji oiriba Manipur gi law and order gi phiba amadi paliba lenga asigi accountability gi matangda wafam kaya phongdokhi Rahul Gandhi bu Lok Sabha gi opposition leader oina khallaba matung mahaki ahanba khongchata Manipur da lakadariba sida Manipur miyam taramno opiyo haina K Megasandrana haiki paugi mifamadu da MP Angomsa Bimol Akoijam CWC member Gaikhangam Deputy CLP leader MLA Keranje amadi MLA TS location singbasu saruk yaki paugi mefamada CLP leader Okrai Bobina BJP Manipur miyam totally reject towi haibasi handaki mikhal gi result na mayek sengna taklabani haiki what communities dialogue governor sumaina sille haiba road pe no kokti bole koi thaje e haina koi thamjegi badune aduna Sri Rahul ji na dipurda kapi gadar bise mani praja samne koi na sa tawi with arouse mayam praja punamna
ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯥꯖꯩ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯗ ꯊꯝꯖꯩ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯠꯊꯒꯗꯕ ꯁꯥꯏꯖꯣ ꯐꯥꯏꯂꯝ ꯀꯝꯃ꯭ꯌꯨꯟ ꯀꯪꯂꯥꯌꯦꯟ ꯑꯃꯁꯨꯡ ꯄ꯭ꯂꯦꯔꯣꯇꯁ ꯃꯁꯔꯨꯝꯁꯤꯡ ꯊꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤꯗꯒꯤ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯜꯗ ꯂꯨꯞ ꯑꯁꯤ ꯀꯦꯝꯞꯇ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯂꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯥꯇꯣꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁ ꯐꯣꯛꯁ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯣꯝ ꯄꯨꯅꯤꯜ ꯀꯨꯃꯥꯔ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯀꯛꯆꯤꯡꯒꯤ ꯂꯣꯀꯦꯜ ꯀꯦꯗꯔ ꯑꯣꯐꯤꯁꯔ LCO ꯀꯥ ꯇꯥꯃꯣꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯥꯕꯜ ꯂꯩꯃ ꯃꯥꯏꯁꯦꯂꯤꯌꯥꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ B ꯈꯣꯒꯦꯟ ꯁꯔꯃꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ introduction of Sizophyllum commune Kanglayan, cultivation of Sizophyllum commune, pests and disease of mushroom deer prevention and control, cost cultivation of Sizophyllum commune Kanglayan haiba hiram sing asida wangangki. Ngasigi training hodokpaduda lup asi kedersing langthabal khuno khongjom tekcham amasung tenthana singba tonga ba khunsingdagi lakpa nupa nupi kaya su saruk yakhi thoram asigi hayeng nini chanba numita cultivation of Sizophyllum commune Kanglayangi matangda thabal laima mycelia gi managing director B Khogen Sharmana trainee singda takpi tambigani humni sanba numita introduction of mushroom cultivation of Pleurotus mushroom pests and diseases of mushroom deer prevention and control cost cultivation of Pleurotus mushroom haibiram asida Purairomba Farm Private Limited ki managing director Angom Punilna wangang bagaloyana marini chanba numita cultivation of Pleurotus mushroom gi matangda takpi tambigani hairi Hayeng July ki tang nipang coordination committee korkong gi tarahumdoi suba mapok kumo numina lakpada Manipur gi amadi Wesia lamdamda lairiba yawlo amasung miyang khudingmapu korkomna ikai khumnaba utpagaloyana yaifa paujal pirakli Committee asna imalebang Manipur gi ningtam yawol ihoda thawaina pontha pikraba thoba punamaki mafamda yawol gi kai khumnaba utli amadi yeknabagi saitheng kaya mayok naduna yawol ihawal sigi damak lepiriba miyambusu thagat paphongdo pagaloyana miyang yawabada saruk yari haina Korkongi Publicity Committee na thorakpa serol amana phongdorakli seros namakha taribadi Manipur mapung phana ningtam malibak amani malenggi oina yanaraba national stem oibada sangba kaknaba ngamkhai Miyam lengak amasung ningtamba Maria si sahi lising kaya gi mamangdagi leiraklabani Manipur gi ngamkhaidi matamatangi pankhiba ningthau singa tawba ngambagi matungina amuk chakthokpa amuk piksinba haibesina lamdam asigi puwari gi layat ngamkhai oi British Myanmar amasung Manipur lebaki Lebak ahong gi lengak pasingna yanaduna yatkhiba akaknaba malengi thakta leiba political map asna ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯂꯣꯏꯂꯝ ꯃꯄꯨ ꯑꯅꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯑꯍꯦꯟꯕ ꯃꯤꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯨꯅ ꯂꯩꯉꯥꯛꯄ ꯌꯦꯜꯍꯧꯃꯤꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅꯕ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅ ꯂꯣꯟꯆꯠ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯂꯩꯖꯔꯤꯕ ꯂꯩꯕꯥꯛꯀꯤ ꯂꯩꯊꯛ ꯑꯃꯁꯨꯡ ꯂꯩꯈꯥꯗ ꯂꯩꯕ ꯃꯍꯧꯁꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯀꯤ ꯀꯩꯊꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯅꯝꯊꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ ꯃꯁꯤꯃꯛ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄꯤꯔꯤ Loilam sandokpa mai pakna thengnasi hairabadi aikhoi punamak decolonization process da chatminaba tangai phade masigidama aikhoi punba tai nakalamaromda hauji thariba lana si geopolitics ka mari yamna leinai masidi India na nungai horaga aikhoi Manipur masa singmuna siyu haibani India gi super power gi mang Wesia lamdam sayen ngayan toraga phangani khanbani aikoina kauthopa yaroidabadi India gi oina National Security Thengnaba haibasida ngarang nahan talenga asigi numit chamagi thorang asida terrorism namthaba haibasisu yauri sahi helaklaba Manipur gi wathok asi thengnabada ahan boina laksipam thokpa kuki mafia di mayok naroi makhoi bu yokhatkani mamaleba kanjanaba chongthorakliba mayam asida onsilakli punumasi idea Manipur leitena honabani idea Manipuri iramdamda ngalingaidagi khundaminarakpa kangbuna punna hingminaba punna thengnaminaba amasung punna chakhaminaba iramdamgi ningtamba ngaktuna mikha pondana hingbaduni haina korkongi serola sida palli Malang Kaitel Film Production gi ahanba puthokadaba Manipuri feature film pamjabana ngaujaregi yaifa thongni thoram pangthokre film thoram thongni Manipur Chairman Laimayum Sujakanta Sharmana Chief Guest oiduna ngasi Kwa Kaithela Leiba BB Impal TV gi studio da pangthokre filmas da saktam langiba singdi Amar Nikki Idho Ratna amadi Santosh na singbana maruoiba mamiroi sing oiri filmas gi director screenplay script and director na Dalong Guru Mayumni
Babure Taramani Memorial National Award Manipuri Saknairaba critic translator Amadi Aiba Longjam Joy Chandra Piragani Manasi Tripurada Manipuri Lol Sahitya Kala Sanskriti Amadi Kunai Sakha Nabahonabada Thaudang Sauna Lobi Bagidama Manipuri Masak Naiba Myoyamada Manipuri Literary and Culture Forum Tripurana Pibani Jati ki thakta piba ikai khumna ningai orba mana asida seloina lupa lising tara sol memento amasung saktak je ama yauri mana asi mathang tha August kumanga da Agartala da pangthokadaba thora amada khusinagani haina Manipuri Literary and Culture Forum Tripura ki secretary ki serol amana phongdorakli serol asna makha taribadi Longjam Joy Chandra Manipur Sahitya da saknai raba scholar amoina miyamna sakhangnei Sahitya Academy New Delhi Manipuri lon ki convener oina thopukre khunai ya sangba Sahitya ki lukya ki su Oirami, Mana Tripuragi Manipuri Sahitya bu Chakolaba Ingrezi Sahitya da Tinbada, Thaudang Lobi Bagidama Paramasna Mahakpo, National Thaki Manasi Pinabagi Khanbani, L. Joy Chandra Hose Manipuri Sahitya Parisha Impalgi Present Oina Thaupuri. The Employment Diesel Auto, E-Auto and Tata Mezi Association in Thokongtu, Moirangi, Taramari Suba Foundation Day, Tinungai Makha Pukri Mapang Community Holdangasi, Pangthokre. Taramaduda Manipulenga ki Yas and Works Minister Govindas Konthaujam, Association President Pukrambam Pravin, Secretary Laisram Tomba, Coordinating Committee Moirangi President Moirangteng Mukta, Joint Secretary Muhammad Habibuna Atheba Mitunglen Singona Sarugyaki, Tarongi Charomo Oina, Association Sigi Sanagadaba Kanglon Sing Loans Tauki, Taronga Marilena, Govindas Konthaujamna Phongdokibada, Miyoi by Koina Nature Busingna Ruba, Upal Kaya Yantat Lubana Ikoina, Awaba Kaya Mayok Nari, Ngasi Mak, Su, Ising Isao Tokuna Ikoi Ichawya Awasai Ting, Mayok Nari, Maramas than Nature the Su Solo Daba, Diesel Auto, Petrol Auto Dagi e-rickshaw Narakli Bamadi, Hydrogen Gas Naduna Gari Tona Bohonarakliba, Ano ba technology da upgrade to Hona Bohonasi, Aduga, Yetnaba Muknaba Latanaba Sohana Minasi, Aduga, Service Tobiriba Puna Magna Suasangam Yaudanaba Kana Honabiu, Gari Tobiriba Mui Singna, Isa Isagi Tawai Madia Topa Tawai Kaya Puduna Sakadori Banining Sing Biu. Loidana, Association is under Kanglon the Yauriba, Mianga, Mimana Draba Mui Sing, Mahiro Sing Amadi, Relook Camps in the Lariba, IDP Sing, the Gari Bara Loroi, Garigumba Hariba Mui Sing Happy Bagidama, Complain Lak Lagadi, Gariadu, Numit Aduda, Lepangani. Class 10 to college, Mahiro Sing Oinadi, direct to direct Lupakun Logani, Ningtao Kong, New Model Higher Secondary School, Advanced School Moirang, Diligence School Moirang, LCM Moirangi, Mahiro Sing Class 6 to 10 da rank 1 2 3 da taba mahiroi sing gari tongbada bara loroi relief camp ki IDP singna saktak se yauna laklagadi bara loroi tawbatobo ID card ti utkadabani haibasi yamna puning thogan ingai ni haiki adi nung gi angakpa adi nung ship ki angakpa le ki amka thoki driba manipur sida le ni ta ge puna musing si climate change mari le no pota mane adina koi puna musing si Miyoi by Queen of Pitimi Masi and Naida, lay by Yana Honabada, I quit Yung Masamaguna, Pitimi Mai Sisu, I quit Miyoi by Queen of Kundalaka Hamba, Yana Honabada, I quit Punamakamating Pam to E. My understanding comes again. Khangabo Zilla Parisaki member Kundrakpam Rasmon Singa National Youth Award in Amasagi Poketagi Charana Lupa Lakun Mangaram Jangna, Nona Saba, Social Welfare Club SWC Khangaboki Building as is Sangaduna Miam the Kusina Cray. Modern College Impangi Retail Principal Club Asigina Founder President Dr. L. Ibungo Hal Singana Riban Kaktuna Miamda Kusina Bagitaramadda Manipur Police Department Retail Inspector Wireless Laisram Tomba Kuman AZ Impangi Retail Senior Accountant Morangtem Ramesho Singa Administrative Committee Khangabok Part 2 GP Chairman M. Gopi Romon Singa Amadi Khangabo Zilla Parishaki Member K.S. Rasmon Singana President Member Singona Sarugyaki Club ki building asibu kat kiba KS Rasmon na phongdokibada kumjali sing masama pa humdra ni panda register tawduna matam sang na miyang ithabak tawduna laklaba club amani mak masama su club asigi secretary oina mathau tawduna miyang ithabak tawduna lakhi club asi mahaki damaktadi
इमासु इपासुनी हाइबा खंजई मरमसना क्लब असि हाना लेरंबा कच्चा बिल्डिंग अदु मतंग चानरक्तबना मरम ओइरगा पक्का बिल्डिंग असि महाना संगबा सेमफम सिंग पुथोकलगा साजबनी क्लब की थौमी सिंगना थवाई हक्चांग यावना मियांगी थबक तौबिदुना क्लब असि मतम सांगना लेहोबो ओइरसनु हाइकी थौरंगी चरोमो ओइना राजेन मोरांगथेम LIC ना कटपा डस्टबिन अमा क्लब के मेंबर सिंग दा खुचनाकी लोयना क्लब की बिल्डिंग अदुबु साबा मिस्ट्री सिंग दा सु असंब खुदोल पिदन काय खुमनाकी Representatives of Lawyers Roll Kaksina Sadul Caste Certificate Pangnaba Honabada Asauba Thaudang Lobi Kiba Dr. K. Sarojini Devi Retired Director Art and Culture Kaksing Turel Wangmada Leibina Saliba Thasig Hokiba Tang Anida Masagi Anaba Manamara Moiduna Lekidabada Awaba Pongdorakli Ngasi Roll Kaksing Office da Pangtokiba Awaba Pongdokpa Aduda Sarugya Kibasina Mina Amatumina Leptuna Lekidravigi Tawaina in a signa is Sorgan Pamda Leiruna Ba Tony Jackie. Mahosai Kalkai Namadi Koya Koiba Bungak Senduna Tamnabagi Pandam Dangasi, Bisnopu District Kaino Tonkada Labama Pankarada Uhay Panba Uzara Sing Yauna, Environmental Kanaba Pigdaba Uzara Kaya, Humdra Mangarak Suba Van Mahoshap 2020 program Lena Takre, Bisnopu Forest Division Mayang Makada Kaino Tonka Youth Club KYC na Sinduna, Kaino Tonkada Ladiba Club Organization Singamadi Mera Paibi Loop Kapuna Kusanaduna. Ek pair ma ka naam Plan for Mother haiba thimda pangthok liba humdra mangarak suba van mohosop ka marilena uhay panba ujara kaya yauna indigenous plants sing thaki aro Bisnupur Nilamani Nilusing duna KYC K2 KDC KYDO amadi apunba mera paibi lok kaino thongkhagi ima singaloyana Uthaba duga marilena apun bamera pai bilu ki secretary khangembam chanu leima tombina phangdorakpada Plan for Mother haiba hiram da thariba upal singa sina hauzik mahausa ge khalkai tharakliba sida khara to oirabasu kanba ngamna bagi pandamda Bisnupur Forest Division gi meyang makhada lam ahangba ground konung manung da leiriba ibudo langon ningthogi khubam yauna mafang khara da ujara singa si thabani haiki JSC against the brutal killing of Soibam Sarat Singana Mamang Tajun Gitang Kuntaretagi, Jiri Bamdele Balekai Kudinda, JSC Manipulenga Kayana Kibawa Pambungasi Pauba, Tabak Oina Pangtok Tabagi Mayokta, JSC Kusamna Wakami Pamduna, Lakiba Sigi Makasa Tarapoinangasi, Jiri Bangi Lehau Pupima Dining Tam Kunjau Lekai Mera Pai Nupi Singna, Champanagar Cultural Museum da Wakami Pamki. Wakami Pamase Hodringada, Lakidraba, Soibam Sarat Singagi Mapamda, Ikai Kunaba Utpo Oina, Mina Amal Leptuna Awawa Pongdoki. Pamki Bawakami Pamasida, Soibam Sarat Kumargi, Mihatpa, Kudakta Pagadabani, Yellow Missing da Lanjennarakpa Lem Taroi, Narco Terrorist Marupang Namutakadabani, Kuki Refugees Sing Manipuda Labayaroi, Manipuki Satang Kaibayaroi, Manipui Yai Hyper Kolauka Lauduna, Wakami Pamasi Pamki. Wakami Pamasa Saruyakibi Yumnam. Mimila Devi Kobi Luching Biamana Haikibada, Jiri Bangi Soibam Sarat Kumar Singabo Mihatina Hat Pikraba Matung, Manipulenga JSC and Nakiba Tabak Sing Tabo Oina Tubada Tobiu Haiba Wapong Kayasu Pongdoki. Dagi Soibam Sarat Kumar Bo Hatpada Jenaba Mui Sing Atubada Utopiu Yanaki Bagi Matumina Magi Masada Government Gi Sanaba Tabak Pigadabani Haiba Adu Athuba matamda thabak oina pangthokadabani Impal East ki Sajiwa Relief Camp te leiriba angang singi oina multiplying smile gi oiba mini library among asi Impal East ki Deputy Commissioner Kumantem Dainana hangdokre Library asida thamliba lairik sing paduna gyan lo sing kya lo sinduna angang sing hena sakhotpa ma oiba ngamna ba honasi haina Kumantem Dainana phongdokre Global Sappers Community Impal hapna sin langduna pangthokiba library hangdokpagi tharamadu Global Sappers Impal Hauki founding curator Armstrong Pamai Idobrium Institute Foundation ki founder Jimmy Thangjamadi Sajiwa Relief Camp ki nodal officer L. Joy Kumarna Marueba Thorangi Mitunglen Oina Sarugyaki Thoramadagi Chief Guest ki oral piraduna Kumantem Dainana Hai Lamdamasi Relief Camp te leiriba angang singi oina makhoigi punsina hena kanaba ma oigadoriba library ama hangdokpa haibasima khwaidagi laibak phabani
ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯒ꯭ꯂꯣꯕꯦꯜ ꯁꯦꯄꯜꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯝꯐꯥꯜ ꯍꯕꯅ ꯂꯧꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯊꯥꯒꯠꯄ ꯄꯣꯛꯏ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡꯅ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯍꯦꯟꯒꯠꯍꯟꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯟꯕ ꯉꯝꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ लाइक लेरिबसिंग पाहनना रोटेशन तौरगको हजिकि कोई अखोई सिलांगांग सिंग थबक सुब चक्को को नते अंगांग सि लाइक पागदबनी सानगदबनी अदुगी थबक तहरलगा मिनी लाइब्रेरी की केनोसे लबियु तानबस लबियु हायगा अंगांग लेरि बंगांग सिंग सिसु हेना चाकता थबक ओजो इशनु दुगा ग्लोबल शेपर्स community Impal Hapusu. I wish you all grand success in all your future endeavors. Thank you so much. Thank you, Jamie. Yellow Puru Amatoina Punduna Manipura Toliba Lana Sigi Waroshan Purana Bahonabada Kokomi Women Wingi Mui Manga Mahiro Lup Mangagi Musamadi Kokomi Tomi Karaga Jiri Bam the Satuna Jiri Bangi Miango Unanaba Sem Sabalore Haina Kokomi Women Wingi Assistant Coordinator RK Tarax Nana Pundo Kre Ngasi Lampele Balup Asigi Pista Pantoki Bapogimi Pamada Wapamasi Pondalodana Taraxana Hai Manipura Hoki Basagi May Humdagi Hoduna Ngasi Pawza Tarakli Balana Si Handak Pantoki Batarani Pansuba Lok Sabha Mikal Loiraba Matungda Waroishanama Puranaba Honagani Haiduna India Prime Minister Narendra Modi na Pongdokiba Wapam Ngasi Pauba Tabak Oina Pangtok Tree Loinana Manipurgi MP Angomsa Bimola Koijam na Handak Pamkiba Parliament Mipamda Manipurgi Wapam Pongdokiba Si Yamna Tagali Adubo Ngasi Pauba Taragli Balana Sida India Gamena Lauriba Taudanga Sina India Lenga Ki Matakta Karigumba Tajaba Mata Leitre Amadi Matam Kuinadagi Miam Ingna Signa Leramba Jiribamda Kangaudana Kuki Militants Singna Nomai Bong Captain to the Landaratuna Micha Miam Kayagi Yung Kay Mayna Tumna Tadok Padanatana Mui Kaya Asianat Toanduna Awaba Taribam Pamadugelo Puruki Mui Singi Awabada Saruyaduna Akoyamato Ebegi Pangal Amasagat Naba Kokomi Women Wingi Mihut Mangana Sabatim Amajiribam the Satuna Makwegi Mateng Pangnaba Sem Sabaloire Kongcha Sida Kanago Mui Sinangam Bamateng Pangbining Balerabadi Pijariba GP number 9862411800 Sida Mateng Pangbiba Yagani Hainasu Pongdoki कोई कनागुंबा कोई थबक तौबबु ओरगसु तौदबबु ओरगसु अखोइदी कोकोमियर बसी अखोइदी अखोइगी करिगुंबा अमता अखोइ कनो तौजब लैते अखोइ सेन थोंगी फिबम यामना फबब अमता नते अदुना अखोइना चटलिब खोंगचत सिजा कजिक्तंग मतेंग तौबिनिंगबा लैरगदे अखोइ कोकोमी ऑफिसदा लाकिरकान अखोइना सत्कदुरबा इमा मंगाना सत्कदुर खोंगचत सिजा अंगम मतेंग पांबियो हाइबो वफम सिमसु थमजनिंगी Manipurgi Puwari Sagun Riba Umang Layamo Riba Lai Lining Tau Kori Pabagi Sakot Taurangi Riba Lining Tau Kori Paba Togal Marup Assis Suspend Tore Loop Asna Toramba Tabak Sing Nambol Yakoba Kundariba Kunjani Pangi Mio Sing Napulaga Semba Lining Tau Kori Paba Saktong Kanba Punba Loop Nambol Na Tauragani Haina Nauna Semna Loop Asi Kokan Banner Laiprakpam Primla Laimana Pondorakli Loop Asna Sinduna Lining Tau Kori Paba Laibungdangasi Pangtopa Pagimi Pamda Wapamasi Pondokibani Mifamajuda Loop Asigi Tomi Sing Amadi Kunjani Pangi Kunjan Singsu Saruk Yaki Premilana Makata Aduna Development and Protection Protection United Voluntary Organization DPUBO Nambolgi Advisor M. Ibohal President T. Khaba Kumanamadi United Protection Committee Women Wing Nambolgi Secretary L. Premilana President Member in a Punkiba Nambol Kunjani Pangi Miang Mipamana Mioi Kunmangana Saba no Balup Assis Sambagloena Hana Leramba Lining Tokori Pava Togol Marup Assis Suspend Tobani Aduga Lining Tokori Pava Gamarinaba Tabak Toram Sing Pangtok Pamadi Lantongak Sambagi Tabak Asi Nona Semlaba Loop Asna Tauragani Maramasna Lining Tokori Pava Gamarina Pau Sing Paunaba Pambiragasu Nona Semlaba Loop Asay Convener Sirem Robindro Amadi Ko Convener Laiprakpram Premla Laimada Pau Paubira O Haiki Ngasi Universal Friendship Organization UFO Eastern Headquarter number 1 Nongpok Sengmai Battalion Gi Manung Chana Leiba Maitei Huyal Lalong Sintam Sanglen UFO Salung Pang Kang Yambem Branch Ki
कुनिपालक सुबा रेजिंग डे थौरम पांगथोखरे थौरम अदु UFO Eastern Headquarter No. 1 नोंपोक सेंमाई बटालियन की वाइस प्रेसिडेंट वाई इंगोजाना इबुदो पाखंग बयेकपा मालेमगी फिराल चिंखतुना हौदोखी थौरम अदु ऑर्गेनाइजेशन की जनरल सेक्रेटरी बटालियन सेक्रेटरी सिंह बटालियन कमांडर सिंह अमदी मेंबर कयाना सरुक याखी मणिपुर स्टेट सुमालीला काउंसिल मैनेजमेंट कमिटी ने लाकदरब सही मरी मणिपुर स्टेट सुमालीला काउंसिल मैनेजमेंट कमिटी ने लाकदरब सही मरी हाइबदी लिसिंगनी कुनमरी दई कुनिपान फाउबगी ओइना काउंसिल असगी नौना थौपुदब एग्जीक्यूटिव मेंबर सिंह खनबगी थौरम पांगथोखरे मिफम अदुने येनब लैतना नौना खनख्रबा मेंबर सिंह अदुदी प्रेसिडेंट की फमदा लाइश्रम तोंबा वाइस प्रेसिडेंट सिंह ओइना सलाम मुक्ताबली लैमा हवाइबम बुदी सिंह जितेन कुमार नौरेम सेक्रेटरी दा युमनाम नीलचंद्र सिंह जॉइंट सेक्रेटरी सिंह ओइना इबोयाइमा खुमन वाइस समिता देवी ट्रेजरर दा लमाबम प्रेमिला लैमा एग्जीक्यूटिव मेंबर दा के देवान शर्मा ओकेन थौदाम एम पुनिमासी लैमा एल हेमंत सिंह अमदी एम लुखोई सिंहानी ngasi mifamna hanagi art and culture ki director amadi Manipur State Kala Academy ki hanagi secretary loyena iboyama sumanglila sanglan construction committee ki ahanba convener Dr. K Sarojini Devi na ikhang khangaudana lekidabadasu mina ani tumina leptuna awaba phongdokhibaga loyena lehori ba imung manungi awabada saruk yakhi mifamasda council ki chief advisor Dr. M Narasu saruk yakhi ममिंग लेरबा कुमै अमा ओरिबा रथ यात्रा कांगसिंगबगी थौरम ngasi ओडिशा की पुरीदा होख्रे सेंगलबा थौरमसदा लॉर्ड जगन्नाथ की भक्त लाख कया पुरीदा लाक्तुना सरुक याररी कुमै असे ख्वाइदगी चावरबा धर्मगी ओइबा मियाम पुनबगी कुमै सिंगी मनुंगदा अमा ओइरिबनी लॉर्ड जगन्नाथ लॉर्ड बलभद्र अमसुंग गोडेल सुभद्रना जगन्नाथ टेंपल दगी चथोकपगी खोंगसतनी मखोय खोंगसasi मखोयगी मने गी मंदिर ओइरिबा गुंडीचा टेंपल फाउबा रथ यात्रा लाकपसदा मियामना लॉर्ड जगन्नाथ की मिंगदा याइफा पाउजल कया पिनरी आई मंगाइरे हाइबा नापल थादोकलगा लॉर्ड जगन्नाथ तगी थौजाल फंगजनबा पटना तौबगी मतमनि हाइनरी लॉर्ड जगन्नाथ की थौजानदगी पुंसीदा माइ पाकपा पुरकलसनु नुंगाय फबा पुंसी पिनबिरसनु हाइना मियामना याइफा पाउजल थानरी जम्मू एंड कश्मीर की डायरेक्टर जनरल ऑफ पुलिस DGP RR सोयन हाइकिबदा कुलगाम डिस्ट्रिक्ट ऑपरेशन चथरबदा टेररिस्ट तरुक हाटख्रे मसी अचौबा माइ पाकपा अमनि हाइखि माना मखाताना फोंदोखिबदा तोंगान तोंगान फमनिदा खुद थोकनबगी थौदोकसिंग थोखि टेररिस्ट तरुक की हक्सांगसिंग फंगबा ngamle कुलगाम की थौदोकता लानमी अनिसु लैखिद्रे ऑपरेशन चथरबा लोइद्रिबनी टेररिस्ट सिंग अदु मसक खंगदोकपा ngamdri मफा अमददी लोकल टेररिस्ट सु यावे हाइखि कुलगाम द सथकिबा ऑपरेशन अदुम फमदुगी मियाना सपोर्ट तौबदगी माइ पाकपा ngamkhibani मदुना मरम ओइरदुना लॉजिकल कंक्लूजन अमदि पुरकलगनी थाजै कुलगाम डिस्ट्रिक्ट की चिनीगाम प्रिशियल अमसुंग मोटरगाम विलेजसिंगदा ऑपरेशन अदु चथकिबनी जम्मू की सिचुएशन की मतंगदा हाइकिबदा टेररिस्ट सिंगना टेररिज्म की थबकसिंगना होंगना पांगथोकनबा होनरखिबदु सिक्योरिटी फोर्सेस ना माइ पानखिद्रे हाइकि हौजियारबदा मरोय पामकाना पिजरी लांजेनारक्तुना क्वाक्टा सेरिकल्चर फैब्रिकेटेड हाउस द लेबा मियोयमा थौरी यानुना सिरमबगी थौदोसी लेंगाकना लुमना लोफम थोई हाइना AICC की मणिपुर इंचार्ज गिरीश सोदांकरना फोंदोरकली नुमित मरिदी चथागदबा मशरूम सिंग थाबगी ट्रेनिंग हौदोखरे The Employment Diesel Auto E-Auto and Tata Mezi Association की तरह मरी सुबह फाउंडेशन डे पांगथोखरे लोइनना रथ यात्रा चिंबगी थौरंग असिदगी ओडिशा की पुरीदा होख्रे ngasi gidi paudam pijaba matang asaloisinjare miyang tabiri basingba muka na खुलुमजरी।